ꯅꯨꯡꯊꯤꯟ ꯇꯨꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯄꯗ ꯅꯣꯡ ꯆꯨꯕꯁꯨ ꯐꯔꯝꯃꯦ ꯁꯟꯗꯥꯁꯨ ꯇꯥꯔꯝꯃꯦ ꯄꯨꯡ 5:30 ꯇꯥ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯅꯣꯡ ꯍꯧꯒꯠꯂꯛꯄꯒꯤ ꯈꯅꯥꯎꯁꯦ ꯂꯣꯛ ꯊꯨꯡꯅꯤ ꯇꯧꯔꯤꯗꯨꯗꯒꯤ ꯈꯅꯥꯎꯁꯦ ꯐꯛꯆꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯃꯤꯠꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯤꯡꯒꯦ ꯍꯥꯏꯅ ꯀꯣꯐꯤ ꯑꯣꯔꯗꯔ ꯇꯧꯈꯤ ꯀꯣꯐꯤ ꯊꯛꯑꯅꯤ ꯑꯗꯒꯤ ꯀꯣꯐꯤꯁꯨ ꯄꯨꯔꯛꯑꯦ ꯕꯨꯖꯤꯌꯥꯗ ꯍꯥꯞꯄꯅꯤ ꯄ꯭ꯂꯦꯠꯇ ꯑꯗꯩ ꯆꯥꯔꯅꯤ ꯐꯝꯈꯤꯒꯦ ꯃꯤꯠ ꯀꯛ ꯀꯛ ꯁꯤꯡꯉꯦ ꯑꯩꯁꯤꯅꯦ ꯃꯌꯥꯝ ꯑꯩꯅ ꯀꯦꯕꯗ ꯍꯦꯟꯖꯟꯒꯤꯅ ꯊꯤꯕꯅ ꯂꯣꯏꯔꯦ ꯃꯨꯁꯜꯂꯤꯔ ꯀꯗꯧꯏꯕ ꯈꯪꯗꯦ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯁꯦ ꯂꯥꯛꯄꯗꯩ ꯃꯨꯁꯜꯂꯕ ꯈꯪꯗꯦ ꯑꯩ ꯃꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑ ꯉꯧꯊꯣꯛꯅꯩ ꯑꯩꯗꯤ ꯃꯨꯁꯜꯂꯤꯔ ꯈꯪꯗꯦ ꯏꯃꯝ ꯃꯝꯁꯜꯂꯦꯉꯣ ꯀꯗꯧꯏꯅꯣ ꯈꯪꯗꯦ ꯊꯤꯕꯅ ꯀꯦꯕꯗ ꯍꯦꯟꯖꯟꯈꯤꯗꯅ ꯑꯩ ꯅꯨꯄꯥꯅ ꯉꯥꯡꯉꯩ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯕꯗ ꯑꯁ ꯀꯩ ꯈꯨꯀꯤ ꯂꯥꯛꯀꯤꯅꯣ ꯍꯥꯏꯅ ꯑꯩꯅ ꯔꯤꯜꯁ ꯅꯝꯃꯝꯕꯅꯦꯕꯀꯣ ꯃꯌꯥꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩ ꯀꯦꯕꯤ ꯁꯥꯟꯅꯗꯅ ꯂꯩꯔꯦ ꯌꯥꯝꯃꯨ ꯆꯤꯛꯁꯜꯂꯛꯇꯅ ꯍꯤꯗꯥꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯃꯨꯛ ꯈꯔ ꯀꯦꯔꯦ ꯑꯩ ꯅꯨꯄꯥꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯛꯑꯦ ꯀꯔꯤ ꯈꯨꯀꯦ ꯆꯥꯀꯦꯅꯣ ꯍꯥꯏꯅ ꯃꯨꯁꯜꯂꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯃꯨꯛ ꯏꯁꯥ ꯏꯌꯨꯁꯦ ꯃꯤꯗꯤ ꯉꯧꯊꯣꯛꯏꯌꯦ ꯌꯨꯝꯗꯩ ꯃꯄꯥꯟꯗ ꯂꯩꯔꯒ ꯑꯩꯗꯤ ꯃꯨꯁꯟꯗꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯂꯤꯞꯁꯇꯤꯛꯀ ꯇꯩꯊꯣꯛꯆꯔꯒꯦ ꯆꯥꯛ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯔꯅꯤ ꯑꯩꯅꯦ ꯅꯣꯏꯕꯅ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯐꯝꯆꯥ ꯆꯥꯅ ꯂꯩꯅꯅꯦ ꯐꯝꯆꯥ ꯆꯥꯕꯁꯤꯅ ꯅꯣꯏꯕ ꯍꯦꯟꯖꯜꯂꯦ ꯄꯨꯛꯀꯁꯦ ꯆꯥꯗ꯭ꯔꯦ ꯑꯦꯛꯗꯝ ꯁꯨꯝ ꯆꯥꯎꯔꯦ ꯄꯨꯛꯀꯁꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯈꯤꯒꯦ ꯏꯃꯥ ꯈꯨꯖꯤꯟꯁꯦ ꯇꯣꯠꯈ꯭ꯔꯦ ꯇꯟꯁꯨ ꯄꯤꯁꯜꯂꯛꯑꯦ ꯃꯣꯏꯅ ꯑꯩꯁꯦ ꯃꯁꯥ ꯌꯥꯝꯅ ꯅꯣꯏꯅꯕ ꯃꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯅꯦ ꯇꯟ ꯈꯨꯠꯆꯥꯝ ꯑꯃ ꯄꯤꯁꯜꯂꯛꯏꯁꯦ ꯇꯟ 3-4 ꯑꯣꯏ ꯃꯥꯜꯂꯦꯅ ꯑꯩ ꯋꯥꯟꯊꯗꯣꯔꯦ ꯁꯤ ꯆꯥꯔꯗꯤ ꯁꯤꯔꯅꯤ ꯆꯥꯛꯁꯨ ꯇꯟꯁꯨ ꯆꯥꯔꯗꯤ ꯌꯦꯡꯉꯨꯁꯦ ꯃꯈꯣꯟꯁꯦ ꯏꯁꯤꯡ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯍꯥꯡꯗꯣꯛꯑ ꯌꯦꯡꯒꯦ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯃꯨꯠꯈꯠꯄꯅꯤꯀꯣ ꯀꯗꯩꯅꯣ ꯈꯪꯗꯦ ꯑꯩ ꯀꯣꯛ ꯁꯥꯒꯠꯂꯛꯑꯦꯕꯣ ꯑꯩ ꯀꯣꯛ ꯁꯥꯒꯠꯂꯛꯑꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ 2-3ꯂꯛ ꯁꯨꯔꯦ ꯍꯧꯖꯤꯛꯀ 3ꯂꯛ ꯁꯨꯔꯦ ꯉꯁꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯃꯈꯣꯟ ꯇꯥꯕꯗꯨꯒ ꯑꯩꯅ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯄꯤꯔꯛꯏꯅꯦꯕꯀꯣ ꯂꯥꯏꯇꯔꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯅ ꯀꯣꯛ ꯁꯥꯒꯠꯂꯛꯑꯦ